ꯊꯕꯛ ꯇꯧꯅꯤꯡꯗꯕ ꯃꯤꯑꯣꯏꯕꯨ ꯃꯥꯂꯦꯝꯒꯤ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ 30 crore ꯁꯦꯂꯔꯤꯁꯨ ꯄꯤꯕ ꯁꯨꯞꯅꯒꯤ ꯁ꯭ꯋꯤꯆ ꯑꯣꯟ ꯑꯣꯐ ꯈꯛ ꯇꯧꯕ ꯃꯤꯌꯥꯝꯅ ꯄꯥꯝꯅꯗꯕ ꯊꯕꯛ ꯑꯗꯨꯅ ꯀꯔꯝꯕꯅꯣ? ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ? ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯂꯤꯇꯔꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯑꯗꯨꯅ ꯀꯔꯝꯕꯅꯣ? ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯁꯣꯏꯅꯥꯏꯕ ꯗꯤꯁꯑꯦꯕꯜ ꯄꯔꯁꯟ ꯑꯃꯃꯝ ꯂꯩꯕ ꯑꯉꯛꯄ ꯈꯨꯡꯒꯪ꯫ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯌꯥꯝꯕ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕ ꯇꯧꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯅꯩ ꯑꯗꯨꯕꯨ ꯎꯒꯥꯟꯗꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯗꯅ ꯄꯣꯄꯨꯂꯦꯁꯟ ꯆꯥꯗ 28% ꯕꯤꯖꯤꯅꯦꯁ ꯇꯧꯗꯨꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯂꯩꯕ ꯑꯈꯟꯅꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯑꯣꯏꯜ ꯔꯤꯖꯥꯔꯚ ꯂꯩꯕ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯣꯡꯅ ꯊꯥꯎ ꯐꯪꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯄꯦꯅꯤꯟꯁꯨꯂꯥ ꯂꯩꯕꯥꯛ ꯑꯁꯤꯅ ꯑꯣꯏꯔꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯥꯂꯦꯝꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁ ꯂꯩꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡ ꯆꯜꯍꯜꯂꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁ ꯁꯥꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯌꯨꯔꯥꯅꯤꯌꯝ ꯈꯨꯗꯣꯜ ꯇꯧꯔꯤꯕ ꯈꯨꯡꯒꯪ ꯓꯥꯔꯈꯟꯗ ꯁ꯭ꯇꯦꯠꯀꯤ ꯈꯨꯡꯒꯪ ꯖꯗꯨꯒꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯌꯥꯝꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯁꯣꯏꯅꯥꯏꯕ ꯑꯃꯃꯝ ꯂꯩꯕ ꯑꯉꯛꯄ ꯈꯨꯡꯒꯪ ꯑꯃ ꯑꯣꯏꯔꯤ꯫ ꯍꯣꯡ ꯀꯣꯡ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗꯅ ꯑꯄꯨꯟꯕ ꯄꯣꯄꯨꯂꯦꯁꯟ ꯆꯥꯗ 55% ꯅꯨꯄꯤ ꯑꯣꯏꯕꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯅꯨꯄꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯑꯈꯟꯅꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤ꯫ 2024 ꯐꯥꯎꯕꯒꯤ ꯏꯁꯇꯤꯃꯦꯠ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯦꯚꯔꯦꯖꯇ 86.5 ꯌꯔꯁ ꯄꯨꯟꯁꯤꯕ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯃꯣꯅꯥꯀꯣ ꯀꯧꯕ ꯑꯉꯛꯄ ꯂꯩꯕꯥꯛ ꯑꯁꯤꯅ ꯑꯣꯏꯔꯤ꯫ ꯋꯥꯡꯉꯨ ꯁꯥꯟꯗꯈꯣꯡꯗꯒꯤ ꯑꯣꯏꯅꯥꯝ ꯏꯕꯦꯌꯥꯏꯃ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯡꯅ ꯃꯥꯏꯕꯝ ꯇꯤꯀꯦꯟ ꯃꯍꯥꯛ ꯑꯁꯤꯕꯨ 2004 ꯏꯝꯐꯥꯜ ꯁꯤꯇꯤ ꯒꯥꯟꯙꯤ ꯃꯦꯃꯣꯔꯤꯌꯦꯜ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯃꯤꯇꯤꯟ ꯑꯃꯗ 6.3 ꯐꯤꯠ ꯋꯥꯡꯕ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯄꯨꯟꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ 1 ꯕꯤꯂꯤꯌꯟ ꯐꯣꯂꯣꯋꯔꯁꯀꯤ ꯃꯊꯛꯇ ꯂꯩꯕ ꯑꯇꯥꯡꯕ ꯃꯤꯁꯛ ꯄꯣꯔꯇꯨꯒꯥꯜꯗꯒꯤ ꯃꯥꯂꯦꯝꯒꯤ ꯑꯐꯥꯎꯕ ꯐꯨꯠꯕꯣꯜ ꯁ꯭ꯇꯥꯔ ꯈ꯭ꯔꯤꯁꯇꯤꯌꯥꯅꯣ ꯔꯣꯅꯥꯜꯗꯣꯅ ꯑꯣꯏꯔꯤ꯫ ꯑꯗꯨꯒ ꯆꯥꯏꯅꯥ ꯂꯩꯕꯥꯛ ꯑꯁꯤꯈꯛꯇꯗ 2 ꯃꯤꯂꯤꯌꯟ ꯑꯦꯛꯇꯤꯚ ꯃꯤꯂꯤꯇꯔꯤ ꯑꯥꯔꯃꯤ ꯂꯩꯗꯨꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯃꯤꯂꯤꯇꯔꯤ ꯑꯥꯔꯃꯤ ꯂꯩꯕ ꯑꯈꯟꯅꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤ꯫ ꯆꯍꯤ ꯑꯃꯗ 30 crore ꯁꯦꯂꯔꯤ ꯄꯤꯕ ꯁꯨꯞꯅꯒꯤ ꯁ꯭ꯋꯤꯆ ꯑꯣꯟ ꯑꯣꯐ ꯈꯛ ꯇꯧꯕ ꯊꯕꯛ ꯑꯣꯏꯖꯔꯕꯁꯨ ꯀꯅꯥꯃꯠꯇꯅ ꯄꯥꯝꯅꯗꯕ ꯊꯕꯛ ꯑꯗꯨꯅ ꯏꯖꯤꯞꯀꯤ ꯐꯦꯔꯣꯁ ꯑꯥꯏꯂꯦꯟꯗ ꯂꯩꯕ ꯃꯥꯂꯦꯝꯒꯤ ꯑꯍꯥꯟꯕ ꯂꯥꯏꯠ ꯍꯥꯎꯁ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯑꯂꯦꯛꯖꯦꯟꯗꯔꯥ ꯂꯥꯏꯠ ꯍꯥꯎꯁ ꯑꯁꯤꯒꯤ ꯂꯥꯏꯠ ꯍꯥꯎꯁ ꯀꯤꯄꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯑꯗꯨꯅꯤ꯫ Don't forget to like and subscribe.